Paukse de Yempum Weber Paukara update Togjari. BJP the chongkhraba MLA Antas ki Mathakta Disqualification ki chtthaba houre. December taraga taruk lisingani kun mathoi phawba ki manungda paukum pirkadaba notice issue tawkhre. Disqualification proceeding na December taraga nipan ta pangthokani. Housing mapunsi losilaklaba taraga mathoi suba Manipur State Assembly ki mot chinadaba gidabak mathang sahi. Lisingani kun ithoi ki March taramapan phawba ki mamangda Manipur ki anuba lengak ama soidan lingdaba yadaba ki pangthokadoriba. Taragan itu suba Mikal ki matam naksilak baga iroina Congress MLA sing amasuk Lok Janashakti Party ki amakak tangairaba. MLA fawwa BJP da matang chongsinakhraba matong mamang thagi. Kolumdoida BJP da chongsinakhraba 30 Lilong Assembly Constituency ki independent MLA. Y Antas kan ki mathakta su disqualification ki thabak sing lokhat pa hore. Bawasin haibada Lilong Assembly Constituency ki elected ani khakna Elector ani khakna pitan searching oidana BJP da chongsinakhraba independent MLA Y Antas kan bo Constitution of India ki 10th schedule ge mari leinaba provision sing ki matungina MLA oibada ki disqualify tawgadabani haibagi petition sing ngarang Constitution of India ki 10th schedule ki makha da Manipur Legislative Assembly te lingliba speaker na presiding officer oiba tribunal da file tawrakibani petition sing adu tribunal na official oina receipt tawga panthada laukhatpam thokpa Mathakta thabk sing lokhalak padagi ngasi MLA Y Antas kanda tribunal ki maike ki notice issue tawkibani haire BJP de chongkhraba MLA asida issue tawkiba notice aduna masigi paukum magi maike de ki tha asigi taraga taruk fawpa ki manung da tribunal da pirakadabani masung magi paukum phangdaba matung da disqualification ki proceeding na tha asigi taraga ni fanda phangthokani aiba ogofum su khangan ki haire panbajabadi mamang thagi nifanda 46 cycle as the Assembly Constituency ki Congress MLA Yamthong Auke Pamasung 11 Sagulpan AC ki MLA RK Imo BJP da chongkhrabani Congress MLA Anina BJP da chongkhraba matong mamang thagi taraga mathoidana lakthabal AC ki LJP ki Naitom MLA Karam Syamso BJP da chongkhrabani loina makoina chongkhiba numit asida makoibo BJP ki national leader sing BJP Manipur Pradesh ki president amasung chief minister jangna tongan ba mafam sing da pangthoke ba thorum sing da aro taram okibani loina BJP da chongkhraba MLA sing asigi manung dagi yamthong hauke pamasung RK Imo ki mathakta di Manipur Pradesh Congress Committee ki maike dagi petition sing file taruktan makhoini ki mathakta disqualification proceeding tawkat piu haijarakibani atopa baw amadana Armed Forces Special Power Act 1958 Central na silakpa kona thengnase Manipur ki de lakthokle haina cabinet na lakthoklasi mani Draconian law oriba Armed Forces Special Powers Act 1958 reveal tawgadabani Meghalaya amasung Nagaland gi CM na ekasi reveal taw haikiba laikre Manipur ki de lakthokna da taknari haire awang nangpo ki stretching punsilaka taknaba ama change center da ki thausil kona thengnarasi Manipur ki cabinet na akhoi ki de lakthokle ana lakthoklasi haina Manipur Human Rights Commission ki acting chairman Khaidim Manina phongdoragle ngasi lamfenda leba MISRC office ta pangthokiba pawin bifam amada manina makhata na phangtokibada Nagaland ki Mod district ta army na lalawbu orba ningtana bisam kya atokre miyoiba amada satpam thokta bali sing ado afaspa gi kodong chabat lauraga chathakibani aina MISRC na yamna akan bamungda condemn tawe yagasi ki section 3 da yawriba yamna kodong chadaba area ama leirabade disturb area status welle aina governor laktop ngamgani harbi area aduda army Sinadaba yadre haiba asibuni afaspa haribase adobo afaspa 1958 haiba ase draconian oiba law ne democracy hatford law colonial attitude oiba loilom sandok palengak na loijali pa mafum de sathagadaba yakne maramaduna Manipur lenga afaspa lauthoki harabade disturb area status lauthol ka yagani haire mara makhata na phongdo kibeda India asi khwadi chawba democracy satpani haibade haire adobo Norris ki miyam loilam da thamba mama pok tabi ki masagum loina biri basi ek asinane yamna matam ko chuna draba lo amalam dam asida thamjalle makadarak pa atopa paw madana commando na bimol faki bagi wathok masanu pina Human Rights Commission amasung Chief Justice ta wakat kre thasi ki tarit ke ipung taruk rom tarak pada Lilong Arapati maningai kaida leiba yung khaibam bimol mitai sahi umpumaga surababo masana commando persons ni abaki matakta SB Impal West ki makhata lakpani aramba tim amra faraga fokraba matung da mari makhong kangan bidaba amasung unagi yadaba gi mathak mari leinaba court su puthokpam thopa matam hendolaba phawpada puthorokta bagi mayukta miyu asigi masanu pina Manipur Human Rights Commission da complaint case ama file tawki baka loinana High Court of Manipur gi Chief Justice su
ayiba serol ama pisinkhre wai bimol mitai gi masanopi yungkhaibam tamphana complainant oidana manipur human rights commission da thodok adugi matangda petition ama file tawrakre magi petition adu DJP Manipur SB Imphal West amsung Lilong PS ki OC for respondents sing ohelaga makhoi gi mathakta file tawrakhibani petition adu commission agasi complaint case number 159 of 2021 oida lokhat kibaga loinana commission gi acting chairperson khaidep mani gi quorum the case adu gi proceeding chathakre loinana complaint asigi matungina protection of human rights act 1993 ki section 12 ki matungina prima facie gi dama inquiry tawna complaint case oina Laukut kibaga loinana DCP da complaint asiga mari lenana SB Imphal West na commission da tha asi kun phawbagi manungda report ama pirakadabani aibagi direction pikre amarom da Manipur Human Rights Commission da file tawba petition ki fidencer oirbi why bimol mitai ki masanopi why tamphana ngarang no jungba matungda so High Court of Manipur ki Chief Justice da mahaki apokpa mapabo commando person singa dona fadana pubi kre amaso mak phakhiba matam da arrest memuna singba piramde Atau kapung kun mari ki manung da mari lain bak court pothokum thokla basu pothorak tre aidno wakat kre High Court of Manipur ki Chief Justice da ngarang pising ki wakat cherol adu da mak pha ki banubit tumake ay pumapan makharum tarak pada Imphal West Commando Complex da sat ki adubo makbo complex adu sanghalak tabak loina na mahaki apokpa mapagas unhalaki de aire maramasana thawdok asi human rights law bu khongkong no ba thawni hadu da khudakta mari lain ba authority da khoting jinduna lakot pam thokpa thabak sing lokat piu aijaki aire Wanted lau thokre Sosanpur ki New Lamka ki Komintang dalaiba Pomjalian ngaite apok palai ki draba es gilang ko bamyo amat saliba tha asigi mari ki ahingda alamba ga mari lainana Sosanpur ki Balkut village dalaiba nekho sei kunipan apok palai ki draba London khum senare magasi fofo thiwa khangda lerdi phibam asi ingla kamyo asigi lefam da dragana mari makung tak pangambam yu de lupa lising kun pi kani hana Sosanpur district asbin lau thokre Sanabagi pau amada Barcelona sahi kungi matungda ahanba Champions League group stage da leure Benfica amasung Salzburg last 16 sangkre Bayern Munich na Barcelona ba home suno da maiti ba piki baga sahi kungi matungda ahan boyna Spanish Giant as Champions League group stage da leure Leonard France champion Lille Portugal gi Benfica amasung Australia gi Red Bull Salzburg last 16 ki qualify oikhe Nagala marumtana Chelsea na ating pa minute makhoi ki opponent Zenit St Petersburg na goal hantu hanki badagi group da makok thongga da bagi kudong chaba mangan kre amati Italy gi awang thangbada Atlanta amasung Villarreal na sanak da match na unka hen tabadagi namdana match postpone tawkre Barcelona na group igi ani suba mafum kalaga German da Bayern Munich na away match sana balakhe adu knockout stage choksin ba yumbu bagyan pa maiti ba piba mathokta khe Masina tragadi Benfica na bakwai ki leiriba table ki mapumadu munaba ki kutong saba ngai tona laike Xavi Hernandez ki Barcelona asi hara knockout stage ki qualify oidan group ke match taruk sana pada loina mak mai pa ki ba pen na kudum chanchan ki ba loina minute kontra ga bari chat pada Thomas Müller ki heading na goal ki thong hang ba hoke match adu Bavaria da covid ki akan ba kanglon chi leiba maramna Allianz Arena ki stadium da bhavok amata jahondana sana krabaso yimbu Borjan da Toina akai ba pikhi deba loina leiroi sani gi khamba ngam laroi deba strike mana half among the Bayern bu goal double helak mangjan thagi amasung match ki pung pharak matung da zaman Musiala na amsona da lehenke Portugal na sanaki ba group asigi atopa match han after Roman yar suk amasuk Gilbert tona chan ki ba goal chingna jumbu Benfica na Dynamo Kefo ani sunoda maiti ba video na Barcelona ba competition asigi daki kautok tona mathangi ning thoka pada pangto kada bala 16 draw ki mafam Benfica na kan bangam ke Nagalam romdana Medicom amasung Amit Fangal gi maming yaurok khidre World Champion taruklak oiba ngamkhrabi amadi lisingani taragani thoi London Olympic Games ki bronze medalist MC Medicom ka Asian Games ki nupa ki gold medalist Amit Fangal tha asigi taragam bathoi dagi Nabit taragam doidi chukna pangto kada ba India ki nupa amasung nupi ki boxer sing national camp ki law thorakpa the boxer sing ki manung da yaurok khidre Haryana ki Reuters tat labor Sports Authority of India ki center da Navigi National Boxing Camp adu pangthoka doribani adu kanupa ki oina Punjab ki Patiala da labor National Institute of Sports da National Camp adu awga doribani Boxing Federation of India ki makok thongba official amagi warol amagi matungina MC Medicom amasung Amit Fangal ki maming National Camp asida yaruktaba si makoina mamang da Boxing Federation of India na pangthokibet National Boxing Championship da saru yakhidaba aduna oigani hairi
Sahi asigi Agasta loisin kiba Tokyo Olympic Games ta sarvya kiba India ki nopagi boxer mangamag patila gi National Institute of Sports ta December taragama thoidagi Konmari foba pangthok durba National Boxing Camp aduda maming yaukide Maka tarakpa atopa pau amadana New Zealand ki narol amata punsi supagi churup ama foba laiba yahaloi dore New Zealand government na laiba kadugi nauriba narol amatana dukan dagi churup ama foba laiba jahantana athingba thamjin gadore athingba du thamlaba matung dagi din narol singna Makoi ki punchi da chup thakpadi laira dana dukan dagi churup ama foba paisa pidun laiba yahaloi dore New Zealand laiga ki thorang asi malemgi oida tobacco industry da khwaidagi achoba athingba thambagi thorang ama oigadore Churup thakpa thingnadaba laibak asina paikhat ke bathai khongthang sikde matam yamna changki aduguma pungphana chanhan basu ngamkhide aiba stamping thamlaga naharol singna churup laiba thingnadaba anoba lo asi chanhan gadabani aire laibak aduna nauna hawgalagdi pemyoi sing amuk hana churup thakpa ki thawong makoi ki punchida chathandanaba khongthang am oina maikho thokpa hidak mana makal sing supply tawba natragana jonba ase ain gi makhada asobo offense amani aiba ulagani aina New Zealand gi Associate Minister of Health Aisa Beral ngasi thadokeba statement amada phongdoke mathang sahi ki jun thada anuba legislation asi podokringai mangoina lakliba tha khara asigi manungda laigakna Maori Health Task Force ta khana naina duna athengbasi mafung phana na bathabak paikat kani lagadar komsing lisingani kunithoi gi aroi basaruk tadi legislation adu parliament da podoktra pass tawraba matung de ekoina chanan gani aina Aisa Beral na phongdoke lo si mafung phana chanan gani aina thorang tawriba komsing lisingani kuntare dagide Laibagadu ki sahi tara mari suraba naha sing secret leiba amada aina yalaroi miyoi million mangarom leiba Pacific laibagadu da surup sinaba amade John bada miyak bi haksang da nicotine paikalakpagi sang wangkhalak leiba adu antana na akan ba thorang paikalakpane thawang asi ka loina na malem gi oina tobacco industry da khwaidigi haksin ba makal gi atheng ba thamba laibagasi New Zealand oirgani aire court complex da laptop bag pokarak badagi staffer sogle Sagul se namit ki ayukta outer Delhi ki Rohini court thoki ba pokhai ki thodok amada court staffer ama sogle aina senior police officer mana phangdorgle officer se ki matung gina pokhai ki thodok adu courtroom number 102 manak ta thoki bani amasung thodok aduda naib court officer ama soki pokhai ki ba mafam adu local police bomb detection amasung disposal squad amasung special cell team sing sanction ke Delhi police ki spokesperson Sinmoy Beswal na hai pokhai badu epung tara makhairum tabada laptop bag amada thoki bane mafamadu cordon tawke forensic amasung NSG team singna mafamadu yangsile thawdogadu ki matungda district court area amasung akoibada police marang kaina leiba oke maka tarakpa atopa pau amadana nauna order thokre laibakasi ki oina international commercial passenger service January 19 fauba suspend tawkre adoba athingba international all cargo operation amasung DGCNI piba akan dapat flight sing tadi lairoi aire arobeda content sing asiki mar pa pau khara asiki pau tamjariba Manipur local news YouTube channel amadi Facebook page asidagi yangbiriba punamak pathaga jari channel asina tomda kanarabadi subscribe tawbi subscribe tawbi ramaloina like and share tawbi kawi kan plama po amakhanna thaga jari